ngarang border da khuthoknabada UNLF ke MPA ge Athouba lanmi chirumcha leikhidre haide loina na matung tarakpa khuthoknabagi thodokta KYKL ge Athouba amaso Burma gi lanphamda leikhidre haide AR gi parcel leikhidaba manga sure tha asigi kungataruk amasu kungatare kilonaba ahingda kaithel manbi PS na konba laimaram ge waroi singda leiba kunthraga humdu suba AR gi post ke habildar ama yauna parcel taruk food poisoning ni haiduna rims ta pokhalatuna laikatna rakhibagi manungda punna leikhidaba parcel manga sikhre nahan phawda parcel mari kanba ngamdana leikhidaba matung ngarang ayuk aijol lankem sahini phu apokpa pasunga kauba parcel amasu kanba ngamdana leikhidraba singi hakchang executive magistrate amana video coverage tawduna institute asigi mirial sangda postmortem examination tawkre haide rims hospital da laikatna rakhiba waroi singda leiba kunthraga humda suba Assam Rifles ki parcel taruki manungda leikhidraba parcel manga ki manungda leikhidraba parcel amade HIV positive oiramba thengnare haide gari manungda asiba hakchang ama leramle ngarang ayuk pung 4:15 rom taba matamda Imphal East ki Porompat police station ki manung janba konong mamang ki traffic island manakta khamduna thamba ising puba tata truck registration number ML07C3921 ki manungda gari adu ki driver oigani chingnaba mioi ama siduna leramle haide leikhidraba mioi adu Ukhrul district ki Phalang village taki thangmai pam jajo sahi kungataruk apokpa grashon jajo kawe thaudok thophamda police amadi forensic expert ki kangbulak tona yengsilaba matung asiba hakchang adu police na lokhalaga Janims ki miren sangda thamkhre mioi adu matau karamna siram libano haibadu hojuk phawbik oina chapchana khangba ngamdri haide student union masel nungai naroi dauri GP women college ki principal phangge haktakta student union masel nungai naroi dauri DM college of science ki oja ama bu GP women college ki principal oina tharakpa yaroi haina college asiki student union na thengba thamlakpa maram chade haina DM college of science ki student union gi maikai dagi aning da phongdorakle college asida pangthokpa pawge mifam amada union asiki general secretary aibangan bakuman na hai DM university ki makhada leiriba constituent college manga asigi oina university asigi oja amana college amada chatpada kaiba leite mari leinaba authority singna matik chare haibo oja amabu principal oina thabani masida principal oiba yaroi haina thinglakpa maram chade thingduna makhata na leirabadi DM college of science ki student union gi maikai dagi khongjang kya changsen gani haike Idoning Todagi Wapam Amagaso Tamlagli Madude, Kuki NP Amadi, ITLF ki mathakta, KNA bigi leikhidraba kadar singi imong manungna heavy pressure tawragle. Myanmar manungda kapna bada sikiba KNA bi kadar singi asiba haksang khongjuk phawba lokthokpa ngamdana leire. Kuki NP kotu amadi ITLF ta asiba haksang singi list haijaragasu asiba haksang phangdru phawba magi family da haidoktre. Maitei singna thadrokpa video da yawa makhoi khara khaktama asiba imungi family singna khangle. Siriba sing asigi manungda Kangpokpi dagi Sursatpur side na hena masing yamle ayambana Kuki ne masa siram ladra khanba imung manungki mioi singna Kuki NP ITLF ta hangbadasu sidre hana khomle siba taragasu asiba haksang khusinagani haina this is family members singda thawai wadana bagyan tan haide masa ge phone switch off tawkre haina kapasu kayama yaure phone battery recharge tawpham leitabagi switch off tawkhiba oigani haina thembire tumba yadraba laikhidraba mioi singi imung manunggi nupi khaina tumin kapi Pakhaina athengba hingdasu khanglau lawa yawi yu thaklaga lele phone switch off tawkhraba hariba sikhrabani Sursatpur side gi masing yambagi ne Sursatpur da irang hoba horiba se asiba haksang lokthokpa ngamdaba du lokthoknaba honabade haujuk phawba bele rebel group amadi KNB ani Myanmar manungda khut thonariba se kamjong amadi tengnopol side rom da yamlaba Kuki group kaya gi kadar sing paisinduna leire bele group chen thorakpra yengle asiba haksang singadu mafam adu da taduna leire ayambana pumtharakpagi manam namlabane mafam adu da bele group amadi military junta gi apunba strike lising amagi mathakta lei haina khanbana amadi nongthakta gi air strike torokpa maramna pakchang siluba ngamde Kangpokpi amadi Sursatpur manungda Kuki rebel group sin pressure hengalakpa kalak narakpa amadi thajanadaba hengalakpadagi amana amada khuthinba haunade mitei lan tawba lairi Kuki rebel group masen oina lan tawnarakani ko haina rebel group ama anida natana mari mangan haire ataidi barbel oina haina bane dubu Sursatpur da base tawba United Kuki National Army UKNA di pongna press release thoktuna dap tawba haure terror asida hairiba si aikoi lamka songpi da sahi amahena mayam punna lan thengnaminarakpani kanagomba amatada khuthinduna phai phate haidabane nakoina aikoida UKNA da kalakliba du karigino aikoina aikogi future gi society amadi lamgi damak lan thengnare mioi kaya amana UKNA bu criticize tawba plan muthanaba honaba amadi aikogi lanmi
ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯇꯥꯅ ꯅꯈꯣꯏꯅ UKNA ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤꯅ ꯑꯔꯣꯏꯕ ꯋꯥꯔꯅꯤꯡꯅꯤ Kuki NP ꯑꯣꯏꯒꯦꯔꯥ ITLF ꯑꯣꯏꯒꯦꯔꯥ CSO ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯣꯏꯒꯦꯔꯥ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯐꯤꯕꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯦꯡꯅꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ Kuki ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯅ ꯆꯦꯔꯣꯜ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ